All Manipur Ethnical Socio-Cultural Organization AMESCO na LISANG SITNA PANGTHOKLAGA LAKPA Sajibu Khudol Tambagi igi Khongul Liba Thouram CHAHI ASIGI OINA KANGPOKPI SENAPATI IMPHAL East AMADI IMPHAL West District Tongan Tonganba Maphamda Pangthoklagani HAIRI Hiram ASIGI matangda AMESCO gi Publicity Secretary Dipu Wangkhem na Thadorakpa Cherol amana hai Thouram asi mari oiriba Chingburoi Tamburoi asi tungi mirolna matam chupagi oina ningsinglaga lainabagi wakhalonda pangthokpani yelhongaidagi ching amasung pata satpa kusumlai amadi kombireina laisha tamlakpa matamda chahi loire anauba kum ama lakle haibagi paujel ama piraga lakli asigumba matam asida ningol oibisingna mabung mawpasingda angamba khudol pibagi chanabi asi ngallingai matamdagi chanarakli Machin Mopagi Nushi Marida Yumfam Oiduna Ngasisu AMESCO na lamdam asigi Tongan Tonganba Maphamda Khundariba Ichil Inaw Singda Angamba Khudol Tamgani Masiga Iroina na Sajibu Ginong Mapanba Chairauba Numit na Lakpada lamdam asida Khundaminariba Yelho Furup Kuding Makta AMESCO na Yaipa Paujel Piri Hainasu Cherol Asina Makhatana Fongdorakli